ꯃꯌꯥꯝ ꯉꯁꯤꯒꯤꯁꯦ ꯒ꯭ꯔꯍꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯌꯦꯡꯖꯔꯛꯀꯦꯀꯣ. ꯁꯅꯤ ꯒ꯭ꯔꯍ ꯄ꯭ꯂꯥꯅꯦꯠ ꯍꯥꯏꯔꯒꯗꯤ ꯁꯦꯇꯔꯟꯀꯣ. ꯃꯥꯁꯦ ꯀꯔꯤꯅꯣ, ꯃꯥꯒꯤ ꯃꯊꯧꯁꯤꯅ ꯀꯩꯅꯣ, ꯑꯗꯒꯤꯗꯤ ꯃꯥꯅ ꯌꯦꯡꯁꯤꯜꯂꯛꯄ ꯀꯥꯟꯗꯅ ꯀꯩꯀꯩ ꯇꯧꯅꯤ ꯀꯩꯀꯩ ꯇꯧꯔꯣꯏ, ꯑꯗꯒꯤꯗꯤ ꯁꯅꯤꯁꯤꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯛ ꯇꯥꯔꯒꯗꯤ, ꯑꯋꯥꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ, ꯑꯗꯨꯏꯗꯣ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦꯀꯣ. ꯑꯗꯨꯒ ꯃꯊꯪ ꯒ꯭ꯔꯍ ꯃꯌꯥꯝꯁꯦ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯌꯦꯡꯉꯒꯗꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯉꯅꯤꯅ ꯇꯧꯕꯅꯦ. ꯑꯗꯨꯗꯨꯅ ꯉꯁꯤꯅ ꯁꯅꯤ ꯒ꯭ꯔꯍꯒꯤꯁꯤ ꯌꯦꯡꯖꯔꯛꯑꯒꯦ. ꯃꯊꯪꯗ ꯑꯩ ꯔꯥꯍꯨ ꯑꯣꯏꯒꯦꯔꯥ ꯀꯦꯇꯨꯒꯤ ꯑꯣꯏꯒꯦꯔꯥ ꯃꯊꯪ ꯒ꯭ꯔꯍ ꯂꯩꯔꯤꯕ ꯃꯄꯪ ꯑꯩ ꯑꯗꯨꯝ ꯌꯦꯡꯖꯔꯛꯀꯦꯀꯣ. ꯑꯗꯣ ꯁꯅꯤ ꯒ꯭ꯔꯍꯒꯤ ꯍꯥꯟꯅ ꯍꯥꯏꯖꯔꯛꯀꯦ. ꯁꯅꯤ ꯒ꯭ꯔꯍꯒꯤꯁꯦ ꯈꯨꯔꯝꯕ ꯈꯣꯠꯄ ꯇꯧꯕꯤꯕ ꯁꯇꯔꯗꯦꯒꯨꯝꯕ ꯇꯧꯕꯤꯕ, ꯃꯔꯝꯗꯤ ꯃꯥꯒꯤ ꯅꯨꯃꯤꯠꯁꯦ ꯁꯇꯔꯗꯦꯅꯦꯀꯣ. ꯑꯗꯨꯒ ꯀꯂꯔꯗ ꯑꯣꯏꯔꯒꯗꯤ ꯕ꯭ꯂꯨꯒ ꯕ꯭ꯂꯦꯛꯀ, ꯅꯝꯕꯔꯗ ꯍꯥꯏꯔꯒꯅ 8ꯅꯦ 17ꯅꯦ ꯑꯗꯨꯒ 21ꯒꯀꯣ. ꯑꯗꯨꯒ ꯁꯅꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯔꯒꯗꯤ ꯀꯔꯃꯒꯤ ꯐꯜ ꯄꯤꯕ ꯄ꯭ꯂꯥꯅꯦꯠꯅꯦꯀꯣ. ꯅꯪꯅ ꯇꯧꯔꯤꯕ ꯀꯔꯃꯗꯣ ꯑꯗꯨꯒꯤ ꯐꯜ ꯄꯤꯕ. ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯁꯅꯤꯁꯦ ꯄꯩꯁꯥꯅꯦꯅ ꯍꯥꯏꯅꯩꯀꯣ ꯃꯤꯅ. ꯃꯔꯝꯗꯤ ꯁꯅꯤꯁꯤꯅ ꯄꯩꯁꯥꯁꯦ, ꯅꯪ ꯄꯩꯁꯥ ꯄꯤꯒꯦ ꯍꯥꯏꯔꯒꯗꯤ ꯁꯅꯤꯁꯤꯅ ꯄꯤꯗꯣꯏꯅꯦꯕ ꯃꯌꯥꯝ. ꯅꯪꯒꯤ ꯀꯦꯔꯤꯌꯔꯗ ꯁꯛꯁꯦꯁ ꯑꯣꯏꯕ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯁꯅꯤꯁꯤꯅ ꯂꯣꯏ ꯄꯤꯗꯣꯏꯅꯦꯕ. ꯑꯗꯨꯗꯨꯅ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡꯗ ꯆꯪꯉꯨꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯊꯣꯡꯗꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯃꯨꯁꯨꯛ ꯃꯨꯕ ꯑꯃ ꯑꯗꯨꯝ ꯊꯦꯠꯄꯅꯦꯀꯣ. ꯁꯅꯤꯒꯤ ꯐꯣꯇꯣ ꯃꯨꯔꯇꯤꯒꯨꯝꯕ ꯑꯃ ꯊꯣꯡꯗ ꯊꯦꯠꯄ, ꯑꯗꯩ ꯌꯨꯝꯗ ꯁꯅꯤꯒꯤ ꯃꯨꯔꯇꯤꯒ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯌꯥꯎꯋꯦ. ꯍꯥꯏꯗꯤ ꯁꯅꯤꯒꯤ ꯊꯧꯖꯥꯟꯁꯦ ꯌꯥꯎꯗ꯭ꯔꯒꯗꯤ ꯄꯩꯁా ꯄꯥꯏꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ. ꯁꯅꯤꯒꯤ ꯊꯧꯖꯥꯟ ꯌꯥꯎꯔꯀꯥꯟꯗ ꯄꯥꯏꯗꯣꯏꯅꯦꯕ ꯄꯩꯁꯥꯁꯦ. ꯑꯗꯨꯝ ꯂꯩꯔꯦ. ꯑꯗꯨꯒ ꯁꯅꯤꯁꯦ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯁꯅꯤꯁꯦ ꯑꯐꯕꯅꯦꯀꯣ. ꯐꯠꯇꯕ ꯅꯠꯇꯦ, ꯑꯐꯕꯅꯤ. ꯃꯔꯝꯗꯤ ꯁꯅꯤꯁꯦ ꯄꯨꯝꯅꯃꯛꯇꯤ ꯁꯅꯤꯅ ꯂꯣꯏ ꯄꯤꯗꯣꯏꯅꯦꯕ, ꯒ꯭ꯔꯣꯠ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ. ꯑꯗꯨꯒ ꯐꯠꯇ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯅꯤꯁꯤꯅ ꯌꯦꯡꯁꯤꯜꯂꯛꯄ ꯇꯥꯏꯃꯤꯡ, ꯍꯥꯏꯗꯤ ꯃꯇꯝꯁꯦ ꯊꯣꯛ ꯇꯥꯔꯒꯗꯤ, ꯍꯟꯗꯛ ꯊꯥꯁꯦ ꯅꯪ ꯁꯅꯤꯁꯦ ꯌꯦꯡꯁꯤꯜꯂꯦꯅ ꯈꯜꯂꯣ. ꯁꯅꯤꯁꯦ ꯌꯦꯡꯁꯤꯟꯕ ꯃꯇꯝꯁꯦ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯑꯔꯥꯟꯕ ꯑꯃ ꯍꯦꯛ ꯇꯧꯔꯨꯕꯗ ꯍꯦꯛ ꯄꯨꯊꯈꯤꯕꯗ ꯃꯔꯤ ꯄꯨꯊꯗꯣꯏꯅꯦꯕ ꯁꯅꯤꯒꯤꯗꯤ. ꯁꯅꯤꯅ ꯌꯦꯡꯁꯤꯜꯂꯛꯏꯉꯩꯗꯤ ꯆꯨꯝꯅ ꯆꯠꯂꯣ ꯍꯥꯏꯕꯅꯦꯕ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ, ꯑꯇꯩ ꯑꯝꯇ ꯅꯠꯇꯦꯕ. ꯑꯗꯨꯒ ꯁꯅꯤꯅ ꯌꯦꯡꯁꯤꯟꯕꯁꯦ ꯃꯈꯜ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯦ. ꯆꯍꯤ 8ꯅꯦꯕꯀꯣ ꯌꯦꯡꯉꯤꯗꯣꯏ. ꯑꯗꯣ ꯑꯍꯥꯟꯕꯗꯤ ꯀꯣꯛꯇ ꯍꯥꯟꯅ ꯂꯥꯛꯑꯅꯤ. ꯀꯣꯛꯁꯤ ꯂꯥꯛꯄ ꯃꯇꯝꯁꯤꯗꯗꯤ ꯑꯋꯥꯕ, ꯉꯁꯥꯏ ꯃꯊꯥ ꯁꯥꯕ, ꯇꯦꯟꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯕ, ꯑꯗꯒꯤꯗꯤ ꯀꯩ ꯍꯥꯏꯅꯤ, ꯀꯣꯛꯁꯤꯗ ꯏꯊꯟꯗ ꯂꯩꯅꯤꯡꯕ, ꯃꯤ ꯀꯅꯥꯝ ꯄꯨꯅꯤꯡꯗꯕ, ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯅꯤ. ꯑꯗꯨꯒꯤ ꯃꯇꯨꯡ ꯄꯨꯛ ꯌꯧꯔꯛꯀꯅꯤ. ꯑꯅꯤꯁꯨꯕ ꯐꯦꯁꯇ ꯄꯨꯛ ꯂꯥꯛꯑꯀꯥꯟꯗꯗꯤ ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ, ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ, ꯑꯗꯩꯗꯤ ꯈ꯭ꯋꯥꯡ ꯅꯥꯕ, ꯁꯔꯨ ꯁꯔꯥꯡ ꯆꯤꯛꯄ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯅꯤ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯣꯡ ꯂꯥꯛꯑꯅꯤ. ꯈꯣꯡꯗ ꯂꯥꯛꯑꯀꯥꯟꯗꯗꯤ ꯉꯁꯥꯏꯒꯤ ꯇꯝꯗꯤ ꯄꯔꯥꯅꯦꯕ ꯁꯅꯤꯅ ꯇꯝꯕꯤꯔꯝꯃꯤꯁꯤꯀꯣ. ꯑꯗꯣ ꯈꯣꯡ ꯂꯥꯛꯑꯀꯥꯟꯗ ꯅꯪ ꯆꯠꯀꯗꯕ ꯂꯝꯕꯤꯅ ꯆꯠꯈꯧꯗ, ꯆꯠꯂꯣꯏꯗꯕꯁꯤꯗ ꯊꯥꯡꯖꯟꯈꯤ, ꯑꯗꯩ ꯊꯥꯡꯖꯜꯂꯨꯔꯕꯅꯤꯅ ꯊꯥꯡꯇꯣꯛꯄ ꯌꯥꯗꯒꯨꯝ ꯇꯧ, ꯑꯗꯨꯝ ꯊꯥꯡꯖꯟꯈꯤ, ꯃꯔꯤ ꯊꯥꯡꯖꯜꯂꯨ, ꯗꯁꯥꯗꯣ ꯃꯔꯤ ꯇꯥꯕ, ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦꯕ ꯁꯅꯤꯅ ꯌꯦꯡꯖꯜꯂꯛꯄ ꯇꯥꯏꯃꯤꯡꯁꯤꯗꯗꯤ ꯈꯣꯡꯗ. ꯑꯗꯣ ꯈꯣꯡꯁꯤꯗ ꯍꯦꯛ ꯂꯣꯏꯈꯤꯕ ꯁꯅꯤꯁꯤꯅ ꯍꯦꯛ ꯆꯍꯤ 8ꯅꯦꯕ ꯃꯥꯒꯤ ꯀꯩꯅꯣꯁꯤꯀꯣ. ꯑꯗꯣ ꯆꯍꯤ 8ꯁꯦ ꯂꯣꯏꯈ꯭ꯔꯀꯥꯟꯗꯗꯤ ꯅꯪ ꯄꯨꯔꯥ ꯑꯍꯣꯡꯕ ꯑꯃ ꯑꯣꯏꯔꯛꯑꯅꯤꯕ. ꯃꯔꯝꯗꯤ ꯅꯪ ꯄꯩꯁꯥꯒꯤ ꯑꯋꯥꯕ ꯈꯪꯉꯅꯤ, ꯄꯩꯁꯥ ꯇꯥꯟꯕ ꯋꯥꯏ ꯈꯪꯉꯅꯤ, ꯏꯒꯣꯁꯨ ꯂꯩꯔꯔꯣই, ꯉꯛ ꯍꯥꯏꯒꯠꯄ ꯈꯣꯠꯄ ꯇꯧꯔꯔꯣꯏ, ꯑꯗꯩꯗꯤ ꯌꯥꯝꯅ ꯄꯨꯛꯆꯦꯜꯁꯨ ꯁꯦꯡꯉꯅꯤ. ꯁꯅꯤꯁꯤꯅ ꯍꯦꯛ ꯆꯠꯈ꯭ꯔꯀꯥꯟꯗ, ꯅꯪꯉꯣꯟꯗ ꯌꯦꯡꯁꯤꯜꯂꯝꯕꯁꯦ ꯂꯣꯏ ꯂꯣꯏꯈ꯭ꯔꯀꯥꯟꯗ. ꯑꯗꯨꯒ ꯁꯅꯤꯁꯦ ꯍꯧꯖꯤꯛ ꯑꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃ ꯑꯩ ꯍꯥꯏꯖꯈ꯭ꯔꯦꯀꯣ. ꯃꯥ ꯑꯐꯕꯅꯤ, ꯐꯠꯇꯕ ꯅꯠꯇꯦ. ꯑꯗꯨꯒ ꯁꯅꯤꯁꯤꯅ ꯀꯩꯀꯩ ꯄꯤ, ꯑꯐꯕꯗ ꯄꯤꯔꯒꯗꯤ ꯀꯩꯀꯩ ꯄꯤ ꯍꯥꯏꯇꯥꯔꯒꯗꯤ ꯁꯛꯁꯦꯁ, ꯑꯗꯩꯗꯤ ꯅꯣꯂꯦꯖ, ꯑꯗꯒꯤ ꯒ꯭ꯌꯥꯟ ꯄꯤꯕꯅꯤ, ꯁꯛꯁꯦꯁ ꯄꯤꯅꯤ, ꯅꯪꯒꯤ ꯀꯦꯔꯤꯌꯔꯗ ꯒ꯭ꯔꯣꯠ ꯄꯤꯅꯤ. ꯑꯗꯨꯒ ꯁꯣꯔꯠꯀꯠꯇꯤ ꯁꯨꯄꯤ ꯄꯤꯔꯣꯏꯀꯣ. ꯁꯅꯤꯅ ꯄꯤꯕ ꯃꯇꯝꯗ ꯁꯣꯔꯠꯀꯠ ꯁꯨꯄꯤ ꯄꯤꯔꯣꯏ. ꯅꯪꯅ ꯁꯣꯔꯠꯀꯠ ꯍꯦꯛ ꯇꯧꯒꯦ ꯈꯜꯂꯨꯔꯕ, ꯁꯅꯤꯅ ꯌꯦꯡꯁꯤꯜꯂꯛꯄ ꯇꯥꯏꯃꯤꯡ ꯊꯣꯛꯑꯕ, ꯑꯗꯨꯗꯤ ꯑꯗꯨꯝ ꯂꯣꯏꯔꯦꯀꯣ. ꯑꯗ ꯁꯅꯤꯗꯤ ꯁꯣꯔꯠꯀꯠ ꯄꯤꯔꯣꯏ. ꯅꯪꯒꯤ ꯂꯣꯡ ꯇꯥꯝꯗ ꯅꯪꯅ ꯇꯧꯔꯤꯕꯁꯦ, ꯅꯪꯅ ꯆꯠꯀꯗꯕ ꯂꯝꯕꯤꯁꯦ ꯀꯗꯥꯏꯗꯅꯣꯅ ꯇꯥꯛꯄꯤꯔꯝꯕ ꯍꯥꯏꯇꯥꯔꯦ ꯁꯅꯤꯅ ꯇꯥꯛꯑꯝꯗꯣꯏꯁꯤꯅ ꯑꯗꯨꯅꯦꯕꯀꯣ. ꯑꯗꯨꯒ ꯄꯩꯁꯥ ꯄꯤꯕꯁꯨ ꯁꯅꯤꯅ ꯂꯣꯏ ꯄꯤꯗꯣꯏꯅꯤ ꯄꯨꯝꯅꯃꯛ. ꯂꯩꯔꯤꯕ ꯒ꯭ꯔꯍ ꯑꯇꯩꯁꯤꯅ ꯃꯐꯝ ꯆꯥꯗꯅ ꯂꯩꯔꯦꯅ ꯈꯜꯂꯣꯕ. ꯅꯪꯒꯤ ꯁꯅꯤ ꯒ꯭ꯔꯍꯒꯨꯝꯕ, ꯑꯗꯒꯤꯗꯤ ꯃꯪꯒꯜ ꯍꯥꯏꯗꯤ ꯃꯥꯔꯁ, ꯑꯗꯩ ꯁꯨꯔꯌ, ꯂꯩꯔꯤꯕ ꯔꯥꯍꯨ ꯀꯦꯇꯨ ꯂꯩꯔꯤꯈꯩꯁꯦ ꯃꯐꯝ ꯆꯥꯅ ꯂꯩꯈ꯭ꯔꯕ. ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯅꯥꯝꯇ ꯅꯪ ꯗꯁꯥ ꯃꯌꯥꯝ ꯂꯥꯛꯑꯁꯨ, ꯑꯇꯣꯞꯄ ꯒ꯭ꯔꯍꯈꯩꯒꯤ ꯗꯁꯥ ꯂꯥꯛꯑꯁꯨ, ꯑꯋꯥꯕ ꯂꯥꯛꯑꯁꯨ ꯀꯩꯝꯇ ꯇꯧꯕ ꯉꯝꯃꯣꯏꯀꯣ. ꯁꯤꯒꯤ ꯒ꯭ꯔꯍ 4-5ꯁꯤꯅ ꯃꯐꯝ ꯆꯥꯅ ꯂꯩꯈꯤꯕ ꯃꯇꯝꯗ. ꯑꯗꯨꯒ ꯑꯐꯕꯗ ꯄꯤꯕꯗꯤ ꯑꯗꯨ ꯂꯩꯔꯦ. ꯑꯗꯨꯒ ꯐꯠꯇꯕꯗ ꯄꯤꯕꯅ ꯀꯩꯀꯩ ꯄꯤꯒꯦ ꯍꯥꯏꯔꯀꯥꯟꯗ ꯋꯥꯈꯜ ꯋꯥꯕ, ꯑꯗꯒꯤꯗꯤ ꯄꯣꯠ ꯆꯩ ꯊꯦꯡꯊꯕ, ꯄꯩꯁꯥ ꯑꯇꯣꯞꯄ ꯂꯥꯛꯅꯤꯡꯉꯥꯏ ꯂꯝꯕꯤ ꯂꯩꯔꯛꯇꯕ, ꯂꯣꯏ ꯊꯤꯡꯖꯤꯟꯈꯤꯕ, ꯄꯩꯁꯥ ꯂꯩꯔꯝꯕ ꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯄ, ꯁꯤ ꯃꯌꯥꯝꯁꯦ ꯄꯨꯔꯥ ꯖꯤꯔꯣꯅꯦꯕ ꯑꯣꯏꯍꯟꯗꯣꯏꯁꯦ, ꯂꯣꯏ ꯂꯣꯏꯍꯟꯗꯣꯏꯅꯦꯕ. ꯃꯔꯝ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯅꯪꯒꯤ ꯂꯦꯁꯟꯅꯦꯕ, ꯄꯔꯥꯅꯦꯕ ꯇꯝꯕꯤꯔꯤꯁꯦ. ꯄꯨꯟꯁꯤ ꯅꯪꯅ ꯆꯠꯀꯗꯕ ꯂꯝꯕꯤꯗꯨꯅ ꯁꯤꯅꯤ, ꯑꯗꯒꯤ ꯅꯪ ꯄꯩꯁꯥꯒꯤ ꯑꯋꯥꯕꯁꯨ ꯈꯪꯍꯜꯂꯛꯑꯅꯤ, ꯂꯣꯏ ꯈꯪꯍꯟꯗꯣꯏꯅꯦꯕ. ꯑꯗꯨꯗꯨꯅ ꯁꯅꯤꯅ ꯌꯦꯡꯁꯤꯜꯂꯤꯉꯩ ꯃꯇꯝꯁꯤꯗ ꯍꯥꯏꯇꯥꯔꯦ, ꯑꯐꯕ ꯑꯃ ꯐꯠꯇꯕ ꯑꯃ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯑꯩꯅ. ꯑꯗꯨꯒ ꯁꯅꯤꯅ ꯌꯦꯡꯁꯤꯜꯂꯤꯉꯩ ꯃꯇꯝꯁꯤ ꯀꯩꯀꯩ ꯇꯧꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯄꯤꯕ. ꯅꯪꯅ ꯍꯦꯛ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅ ꯍꯦꯛ ꯄꯨꯁꯜꯂꯨꯔꯕ, ꯁꯅꯤ ꯌꯦꯡꯁꯤꯜꯂꯤꯉꯩ ꯃꯇꯝꯁꯤꯗ ꯅꯪ ꯑꯋꯥꯕꯗꯪ ꯍꯣꯠꯅꯗꯕꯤꯗ ꯃꯤꯉꯣꯟꯗ ꯑꯣꯏꯅ ꯄꯨꯁꯜꯂꯨꯔꯕ, ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯑꯗꯨꯝ ꯁꯅꯤꯅ ꯌꯦꯡꯁꯤꯜꯂꯛꯄ ꯃꯇꯝꯁꯤꯗꯗꯤ ꯅꯪ ꯄꯩꯁꯥ ꯑꯃ ꯄꯨꯁꯜꯂꯨꯔꯦ ꯈꯜꯂꯣ, ꯑꯗꯨꯗꯤ ꯃꯔꯤ ꯄꯨꯁꯜꯂꯛꯑꯅꯤ, ꯄꯨꯔꯥ ꯑꯃꯨꯛ ꯍꯦꯟꯅ ꯗꯥꯎꯟ ꯆꯠꯂꯅꯤꯕꯀꯣ. ꯑꯗꯨꯅ ꯁꯅꯤꯅ ꯌꯦꯡꯁꯤꯜꯂꯛꯏꯉꯩ ꯃꯇꯝꯁꯤꯗꯗꯤ ꯄꯩꯁꯥ ꯄꯥꯏꯅꯤ ꯍꯥꯏꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯄꯥꯏꯅꯤ ꯍꯥꯏ ꯀꯥꯟꯁꯤꯗ, ꯌꯦꯡꯁꯤꯜꯂꯛꯏꯉꯩ ꯃꯇꯝꯁꯤꯗ ꯅꯪ
ꯐꯖꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯍꯣꯠꯅꯔꯕ ꯍꯥꯔꯗ ꯋꯥꯔꯛ ꯇꯧꯔꯕ ꯑꯗꯨꯒ ꯑꯣꯏꯗ ꯄꯥꯗꯕ ꯀꯩꯝ ꯇꯧꯗꯕꯤꯗ ꯑꯗꯨꯒ ꯆꯤꯟ ꯊꯤꯕ ꯈꯣꯠꯄ ꯑꯗꯨꯒ ꯑꯝꯇ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯦ ꯁꯅꯤꯅꯤ ꯌꯦꯡꯁꯤꯜꯂꯛꯏ ꯃꯇꯝꯁꯤꯗꯗꯤ ꯑꯗꯨꯒ ꯅꯪ ꯅꯤꯌꯣꯝ ꯆꯨꯝꯅ ꯐꯖꯅ ꯍꯣꯠꯅꯔꯒ ꯆꯠꯂꯒꯗꯤ ꯃꯔꯝꯗꯤ ꯅꯪ ꯑꯐꯕꯗ ꯆꯠꯂꯒꯗꯤ ꯉꯁꯥꯏꯒꯤ ꯁꯅꯤꯅꯤ ꯌꯦꯡꯁꯤꯜꯂꯛꯏ ꯃꯇꯝꯁꯤꯗꯁꯨ ꯑꯐꯕ ꯄꯤꯔꯛꯀꯗꯣꯏꯅꯦꯕ ꯋꯥꯗꯤ ꯋꯥꯍꯜꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪꯅ ꯑꯐꯅ ꯁꯨꯝ ꯍꯣꯠꯅꯔ ꯆꯠ ꯇꯥꯔꯗꯤ ꯑꯐꯕ ꯐꯜꯗ ꯄꯤꯗꯣꯏꯅꯦꯕ ꯐꯠꯇꯅ ꯁꯨꯝ ꯆꯠꯈꯤ ꯇꯥꯔꯗꯤ ꯄꯨꯔꯥ ꯃꯈꯥ ꯗꯥꯎꯟ ꯄꯨꯔꯥ ꯆꯠꯇꯣꯏꯅꯦꯕ ꯁꯅꯤꯅ ꯌꯦꯡꯁꯤꯜꯂꯛꯄ ꯇꯥꯏꯃꯤꯡꯁꯤꯗꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩ ꯁꯅꯤꯒꯤ ꯑꯣꯏꯅꯀꯣ ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯁꯅꯤ ꯌꯦꯡꯁꯤꯜꯂꯛꯏꯉꯩꯗ ꯇꯧꯔꯣꯏꯗꯕ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯀꯤꯗꯣ ꯂꯩꯔꯦ ꯑꯗꯨꯒ ꯌꯨ ꯀꯩꯀꯥ ꯑꯗꯨꯒꯨꯝꯕꯁꯨ ꯇꯧꯕꯤꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯍꯦꯛ ꯌꯨ ꯍꯦꯛ ꯊꯛꯆꯜꯂꯨꯔꯒꯗꯤ ꯀꯩ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯗꯅꯀꯣ ꯑꯗꯣ ꯍꯦꯛ ꯇꯧꯁꯜꯂꯨꯕ ꯃꯇꯝꯗ ꯑꯃꯨꯛ ꯍꯦꯛ ꯁꯣꯏꯈ꯭ꯔꯕ ꯁꯅꯤꯅ ꯂꯩꯔꯤꯉꯩꯁꯤꯗ ꯍꯦꯛ ꯁꯣꯏꯈ꯭ꯔꯕ ꯑꯗꯨ ꯑꯗꯨꯝ ꯁꯣꯏꯔꯦꯀꯣ ꯆꯍꯤ ꯌꯥꯝ ꯁꯥꯡꯅ ꯂꯩꯕꯅꯤ ꯁꯅꯤꯁꯦ ꯑꯗꯨꯅꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯗ ꯍꯥꯏꯇꯥꯔꯒꯗꯤ ꯇꯧꯒꯗꯕ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯅꯤꯡꯖꯒꯅꯤ ꯈꯨꯔꯝꯒꯗꯕ ꯑꯃ ꯍꯥꯏꯔꯛꯀꯦ ꯈꯨꯔꯝꯒꯗꯕꯁꯤꯅ ꯁꯇꯔꯗꯦ ꯅꯨꯃꯤꯠꯇ ꯑꯣꯏꯒꯗꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗ ꯃꯩꯔꯥ ꯆꯨꯈꯠꯂꯒ ꯈꯨꯔꯝꯕꯤꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯨꯒ ꯁꯇꯔꯗꯦ ꯅꯨꯃꯤꯠꯁꯤꯗ ꯃꯤꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯀꯣ ꯑꯗꯨꯝ ꯃꯇꯦꯡ ꯀꯩꯀꯩ ꯄꯥꯡꯅꯤ ꯍꯥꯏꯔꯀꯥꯟꯗ ꯑꯃꯨꯕ ꯑꯣꯏꯒꯗꯕ ꯑꯃꯨꯕ ꯅꯠꯇ꯭ꯔꯒ ꯍꯤꯒꯣꯛꯁꯨ ꯑꯃꯨꯕꯅꯗꯤ ꯈ꯭ꯋꯥꯏ ꯐꯩꯀꯣ ꯑꯃꯨꯕ ꯐꯨꯔꯤꯠ ꯑꯣꯏꯒꯦꯔꯥ ꯏꯆꯝ ꯆꯝꯕꯗꯀꯣ ꯑꯗꯩꯗꯤ ꯈꯣꯡ ꯃꯖꯥ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯗꯩꯗꯤ ꯈꯣꯡꯎꯞ ꯑꯣꯏꯔꯁꯨ ꯌꯥꯏ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯃꯤ ꯃꯇꯦꯡ ꯄꯥꯡꯉꯤꯈꯩ ꯀꯩꯅꯣ ꯇꯧꯅꯤꯀꯣ ꯐꯅꯤꯀꯣ ꯀꯩꯅꯣꯁꯦ ꯅꯪꯒꯤ ꯁꯅꯤꯗꯣ ꯑꯗꯨꯒ ꯍꯨꯏꯒꯨꯝꯕ ꯑꯗꯩꯗꯤ ꯍꯨꯏ ꯍꯧꯗꯣꯡ ꯑꯗꯨꯒꯨꯝꯕ ꯂꯩ ꯀꯛꯆꯤꯡꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯗ ꯍꯥꯏꯗꯤ ꯆꯥꯅꯕ ꯁꯨꯝ ꯄꯤꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅꯀꯣ ꯆꯥꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯄꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯨꯔꯝꯕꯒꯤ ꯅꯤꯌꯣꯝ ꯍꯥꯏꯔꯒꯗꯤ ꯁꯇꯔꯗꯦ ꯅꯨꯃꯤꯠꯇ ꯍꯧꯖꯤꯛꯀꯤꯗꯣ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯃꯅ ꯃꯨꯔꯇꯤꯒꯨꯝꯕ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯨꯔꯇꯤ ꯅꯠꯇ꯭ꯔꯒ ꯐꯣꯇꯣꯒꯨꯝꯕ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤ ꯐꯖꯅ ꯊꯝꯕꯤꯔꯒ ꯃꯗꯨꯗ ꯍꯪꯒꯥꯝ ꯊꯥꯎ ꯂꯩꯕꯅꯦꯕꯀꯣ ꯍꯪꯒꯥꯝ ꯊꯥꯎꯗꯨꯗ ꯃꯩꯔꯥ ꯆꯨꯀꯠꯄꯤꯔꯣ ꯑꯗꯨꯒ ꯐꯤꯔꯥꯟꯗ ꯑꯃꯨꯕ ꯊꯣꯛꯄꯅꯦꯕ ꯂꯨꯄꯥ 50 ꯑꯗꯨꯃꯥꯏꯅ ꯄꯤꯕ ꯃꯄꯥꯛꯇꯀꯣ ꯂꯩ ꯌꯥꯕꯅꯦ ꯑꯗꯣ ꯐꯤꯗꯣ ꯍꯥꯏꯗꯤ ꯁꯅꯤ ꯒ꯭ꯔꯍꯗꯨꯗ ꯀꯠꯄꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃ ꯀꯠꯄꯤꯔꯒ ꯅꯪ ꯈꯨꯔꯝꯖꯕ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯈꯨꯔꯝꯒꯗꯕ ꯑꯗꯨꯒ ꯈꯨꯔꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯤꯠꯇꯗꯤ ꯁꯨꯡ ꯌꯦꯡꯕꯤꯕ ꯌꯥꯗ꯭ꯔꯦ ꯃꯨꯔꯇꯤ ꯑꯣꯏꯒꯦꯔꯥ ꯐꯣꯇꯣ ꯑꯣꯏꯒꯦꯔꯥ ꯃꯥꯒꯤ ꯃꯈꯣꯡ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯗꯨꯗ ꯑꯣꯏꯅ ꯌꯦꯡꯉꯣ ꯃꯤꯠ ꯆꯥꯅꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣ ꯈꯨꯔꯝꯕ ꯃꯇꯝꯗ ꯁꯅꯤ ꯈꯨꯔꯝꯕ ꯃꯇꯝꯗ ꯑꯗꯨꯃ ꯂꯩ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕꯗꯣ ꯁꯅꯤ ꯃꯇꯥꯡ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯐꯕ ꯄꯤꯔꯛꯑꯒꯅ ꯀꯩꯅೋ ꯐꯠꯇꯕ ꯄꯤꯔꯛꯑꯒꯅ ꯀꯩꯅೋ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯩꯅ ꯆꯤꯊꯕ ꯈꯣꯠꯄ ꯌꯥꯎꯔꯛꯑꯒꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯑꯗꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯑꯩꯁꯨ ꯄꯨꯔꯥ ꯄꯥꯔꯛꯄ ꯑꯣꯏꯕꯅꯤ나 ꯁꯣꯏꯈꯤꯕ ꯈꯣꯠꯈꯤꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯃꯊꯪꯗ ꯑꯩ ꯑꯗꯨꯝ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯔꯥꯍꯨꯒꯤ ꯀꯦꯇꯨꯒꯤ ꯑꯗꯨꯃꯥꯏꯅ ꯒ꯭ꯔꯍꯈꯩꯗꯣ ꯑꯩ ꯁꯦꯝꯖꯔꯛꯀꯦꯀꯣ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯅꯤꯒꯤꯁꯦ